ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯅꯥꯁꯥꯕꯤꯗ ꯂꯩꯕ ꯅꯥꯇꯨꯝ ꯆꯤꯡꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯦꯜꯃꯣꯜ ꯈꯨꯜꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯥꯖꯤꯜꯂꯝꯕ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯃꯒꯤ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯅꯥꯇꯨꯝ ꯆꯤꯡꯗꯒꯤ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, ꯗꯤꯇꯣꯅꯦꯇꯔ 9, ट्यूब लॉन्चर 4, इंसास LMG की मैगजीन AK राइफल की मरु 15, SLR नोंमै की MT केस 50, रबर बुलेट 4, पेराबोम MT पेराबोम बुलेट प्रूफ जैकेट प्लेट 2, बुलेट प्रूफ जैकेट मेटल इनर बैरल पुलिस की पाव से मखा तारी।